College Uja, Professor S. Sanatombi, Ozada, Sigitura Musica Marilina, upon Katamida Pozao, Naruksher. Tinbili ba punamako ahanda na ihang kay Nazari. Masigi Manipuri Londi kuntra mari shuba aikoy na ningsingliba Manipuri Language Day hariba sige thoram mapu na lengsin bilibi Professor L. Birgita aduga Chief guest on the Lensing Birambi, Professor N. Pramodini, Dean School of Humanities, Amasong Mipam Sida, Yaubiribi, Professor K. Santibala, Aduga, Toksong Kube, President, Apo Komaruk, Singjamay Akampat, Lunana, Seram Deva Singh, Yorobung, Apo Komaruki, President, Aduga Mangda Lingsin Biliba, Lainhan Nauria Pulo Trust ki President Loinana Lainhan ge Ekut Manipura Ladiba Tongan Balam Singi Togoy na Pubiriba Halaman Mayam Punamagi Mapamda Ayhana Ahan Magtada Ikai Kumna Tamjay Adugan Sigumba Mipam Sida Yauriba Department Sigi Wajasing Atopa University ki Wajasing Aduga Siraba research scholars sing Satra Satri sing aduga aikoina hojik chatagadoriba seireng sidana bagi thoram sida saruk yana balaiba tongang ba college university amasong school gi Satra Satri punamak ki mapamda ai hakin siba thamjari masigi mifam sida aikoina khanagadawa haigadawa mayam amadi yamna aikoi yamna sangna khanakare aduga matam siyam na leraktabana ayhaksu haige khanba kharadi leiki adubu samlapna khajiktang tension lagai haijarage sai aikoi oja Pramodini na hairamba multilingual gi matam ni hojik si haina hairamba sigi nakal amaromdagi mieng amaromda Hojiki matamda World Sea Global Village ni amani haina bawa haina raba matam ama oira aba sigi matam sida aikoina mana hairam ba sai lo na haibasi thajandana punsandana thamaga maduna aikoina magi chapthokna bagi mafam amata phangdabadagi nungsa honba ngamdabadagi hena wasalakpa hingbada warakpa lon oirakpagi adugumbagi Kudam mama kajikang palame. Sige miyeng si ayong da suleze. Ayhak Manipuri Department da Manipuri MA Tamjara baso ayhaki specialization so folklore haiba sidani. Worldgi Prithibigi mapam punamak ta chanariba mapam punamak tagi hauraiba theory mayam ama nainajadana sige lam sida ay yamna changsinjariba amane language ki miyeng duso ayhak aduso yamna adugi understanding so adum ayha yaujay leijay naina daw khege naina rurakanda even British ki English ni haidana leiriba lon mayam sida karigumba mathiruba matanda karigumba magi masak naina rakwa matanda madugi lon do kadai dagi lorokpano kadai dagi horokpano hairakwa matanda Latin ni French ni aduni hata hairammi aduga British English na di loina lopsan giba moi lon oigiba aduga moi lon do sum chakhohan giba aikoina karigi sum piksan ga dorino maramdi hojikti multilingual hariba multidisciplinary hariba ngasigi subject singsida amaga barrier ama baw lerakta subject amaga loina iyan jansannarakpa itin tinsinnarakpa amadagi so ama laksalaga hapakpa sumaina tamakadawraba nainarakadaraba ngasigi khunai matamsida aikoina lonsi yamna phajandana chapsindana tamuraga nungsa sor honbam leitana aikoise awaba mayoknara abadi haiba adugumbagi akibasu aikoi khanpham thoi haina khalli maramdi lon haibasi
ngang hingba nataba hongai matangi ichil mayam siga loina na changsil lai ba kolam pachai mayam sigi maming na tha mayam do akhoi gi da loina hongdok pada yabara yadabara natraga makoi gi maming singdu as it is akhoi gi lon da pusalaga season ba changbara adugumba singsu akhoi yamna monna khana basangi akhoi na lon gi tarok matang sida exedul gi matang dai khajik tang panjarang ge siga akhoi saidagi ngangiba mayam sina madugi matang do madi pandiramdre exedul language oraba matungda Bharat Samvidhan gi constitution gi nar piriba right ta aikoina kari phangki kari phangaga lai kari phangaga chathari haiba dui matang dai khajitang panjage hana aikoina phangba ngamamdaba ngasi UPSC gi examination da Maitai lona Manipuri lona main subject oraga parikha tharaga IS phawriba IPS phawriba mayam ama Manipur dagi leire then ngasi UGC na lawriba parikha da University Grants Commission na piriba university gi MA pass tarba matungda net JRF haidana college gi oja sing oiba yabagi changling parikha da Maitai lona thaba yare hana aikoina Bengali script tharamba UGC gi parikha do hojiki matandadi maitai mayek na sahi amagi mamang dagi thaba yare sahi ani mamang dagi thaba yare lon mayek ani si chatli hoji aduga UPSC gi de hoji mayek amasi haptriba mali hojik makte hanagi Bengali script na leile masi gi singsi after 8 schedule sangraba matungda aikoigi loan da aikoida pirakpa adugumba Indian constitution na piriba aikoigi right ta thangjaba adugumba aikoigi kanaba amani aikoigi state sigi hana aikoina English ta natraga English ta tharamba Hindi da tharamba adugi loan singdu da tharamba du aikoina aikoigi imaron da tharakanda thangjaba yaba adugumba awangba thaki pham singsi aikoida laibani the 8th schedule language oraba matungda aikoina kari phangai kari leirei haibadugi kanaba kharadi si haiba singsini masi macha amata natte makoi singsi awang thaki Indian constitution na piriba all India da leiriba adugumba mayam namana phangi badu kia chap anaba adugumba sinpham singni adugumba apam singni sine aikoina 8th schedule language do oraba matungda phangai base adu oidringai da di sakhang bi banate makoina aikoigi lon sakhang bi banate aikoi kari gumba right amata phangam banate adugi mamangda Sahitya Academy na sakhang ba lon haina ama 1972 dagi before 8th schedule chandringai dagi ama oige madu oiramdai da madu lawramdai da saigi Tibet government language family rom dagi yangakpa matanda adugumba even Sahitya Academy na sakhang malo nama oinanaba onar yengakpa matamdasu aikoigi kari lei aibada kari lei aikoigi oina Sahitya gi oina puthokningai orba aikoigi machal kari lei haibasi yam kupna yamna kanna yengnakhi then aikoigi Sahitya gi maramda aikoigi lon gi maramda kanagumba sakhangba Bharat ki masak naiba misak amana ibidana puthoye haraga makoina khangba aikoi isana isagi ijaba sikakta nataba adugumbagi examination adugumbagi thap phawba yengkribani hojiki Sahitya Academy gi sakangbagi khongtang saida aduda haigribaji Dr. Sunil Kumar Chatterjee haidana Bengal gi phawba professor ama Jawaharlal Nehru leiringaida man Sahitya Academy gi Jawaharlal Nehru na president oidana oigiba matamda leiramkiba adugumba professor amani mahakna kirata jana kirti haidana North East ki leiriba mayam sigi maramda nainaba lairik ama puthoki maduda Manipur gi maramda aikoigi Sahitya gi aikoigi lon gi leiriba mayam sigi mathakta aikoigi Manipuri hariba khunai sigi Kangrup sigi de Sahitya sida khaidagi awangba Sahitya da aikoigi epic mahakaiba haidana aikoina Hindi da Bengali da hairiba adugumba Sahitya gi khudol dusu leiba
ꯁꯥꯍꯤꯇ꯭ꯌ ꯑꯃꯅꯤ ꯍꯥꯏꯗꯅ ꯊꯥꯡꯒꯠꯄꯤꯗꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯡꯕ ꯅꯣꯔꯠ ꯏꯁꯇ ꯚꯥꯔꯠꯀꯤ ꯃꯐꯝ ꯑꯇꯩꯗꯗꯤ ꯂꯩ oral traditionꯗ ꯍꯥꯟꯅ ꯏꯁꯩ ꯁꯛꯑꯝꯕ ꯋꯥꯔꯤ ꯂꯤꯔꯝꯕꯁꯤꯗꯒꯤ ꯏꯊꯣꯔꯛꯄꯁꯤ ꯒꯨꯖꯔꯥꯠ ꯂꯣꯝꯗ ꯅꯣꯔꯠꯇ ꯂꯩ ꯁꯥꯎꯠ ꯂꯣꯝꯗꯁꯨ ꯂꯩ ꯑꯗꯨꯒ ꯅꯣꯔꯠ ꯏꯁꯇ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔ ꯈꯛꯇꯅꯤ ꯂꯩꯔꯤꯕꯁꯤ ꯈꯝꯕꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯑꯅ ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯤꯕꯁꯤ ꯑꯦꯄꯤꯛ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤ ꯑꯗꯨꯅ सिगुम्बा मयामसिगी चांगेंग मयामसिदा मथंग मथंग काखत्खरगा अखोई साहित्य एकेडमी सखंबा अदुगुम्बा साहित्य की खोंथांग अमसु फंगख्रे अदुगी मतुंगदा 8 शेड्यूल की मतांगसु फंगख्रे हौजिक 8 शेड्यूल की लिंग्विस्टिक साइंस लमदगी यंगा कांदा अखो ओजा प्रमोना हौजिक हाइरमिबा वफम मयाम खननिंगाय ओइबा मयाम अमा देन लोनसी अखोइने नुसिरिबनी फजलिमी हाइदना अखोइदा लाइबा चांगसल लाइबा हौजिकी मॉडर्न टेक्नोलॉजी की खोंथांगसिदगी लाइबा पोलम पोचै मयाम नमित खुदिंगी अखोइने सिजनरी युमदा मदुसिंदु गी ममिंग मथा सेमबा अखोइगी लोनदा पुसलकबा अराइबा थबक्ति नते सिसिंगसिगी खोंथांग मयाम अमा अखोइगी मांगदा चांगसिनगदबा कया अमासु अखोइने लैरि टेबल हाइना अदुम सिजनरी अखोइ हौजि सोफा हाइना अदुम सिजनरी बो पोलम मयामदु अखोइदा करी हाइना हल्लगा हंदबा यादबदुना अदुमक लेहनगरगा अखोइना अदुम सिजनबा लोन ओइना ओइबदा अकाइबा लेब्रा अदुगुम्बगी गसाय ओजा प्रमोदिनीना सहायरंबा कमिटी मयाम अमा येंगा कांदा अखोइना मदुगी माना करेंसी हाइचे सिजनबदुनी अखोइगी इना सिजनबा लोनदो अखोइगी लोन ओइगदोरिबनी अतोपदगी चांगा अबसु अखोइना अखोइगी लोनदा सिजनरा कांदा अखोइगी लोनदा हंदोगा सिजनरका याबरगना अखोइना सिजनबा याद्रगना मदुना अर्थदु पीबा ngamdraba पोतुगी मसक्तु खंगनबा ngamdragadi मागी हानगी लोनदो ओइना थमगा अखोइगी इरोन दा अदमक सिजनगिबा हाइबा वाफम मसु माना पल्ले मसिसु फजब वाफम अमनी हाइना अखोइना लोबु याय खननिंगाय ओइरबसु अखोइगिदी वा मा हाइरुबदा माना अदु हाइरे हाइबगे हौजिकता अमाना सु लिरमिबदो देन आई याम कन्न थेंगनाजै सिगी प्रॉब्लम मयाम अमा अयाना इजबा मयाम अमदा इंग्राजीदा इरंबा लाइरिक मयाम सिदगी अखोइगी ओइबा अखोइगी संद्रेमी सैसागी वारिसी अइना आइगी फोलोर नैनाबा मतमदा मालेमगी ओइना ग्लोबलगी ओइना खंगनाबा सिंडेरेला टेल्स टाइप हाय सिगी सिंडेरेला से अखोइदा करी हंदोकदनो हाइबसी करी ओइहनगदगे हाइबसी अइना अमा सिलुरगा अइगी पेपर दो इंटरनेशनल थाका पुखलुबा मतमदा करी ओइदौरी मदु मयामने एक्सेप्ट तवदरा तौरोइदरा हाइबगी अदुगुमा अवाबसु मयाम अमले अंगक्वा वारी अमने सिगी वारीसी मालेमगी मफम पुनमक्ता फंगी मालेमगी लोन अयामदा फंगी चाइना दा अमदा लोइना फंगी यूरोप दा वारी मखल चात्रित हेना ले मयाम अमा अचौबा अदुदा थिजनबा मयाम अमना यामना 1900 की ममांगदा थिजनदना लोइखरे मिगिदी अखोइगेना हौजिक्तनी मई मुरगा हौरइबसी अइना मसी हौजरइबसी 1994-5 अदाइदगिनी अइना सिगी मतांगदे याम कना थिजनजरपसी अदुना सिगुम्बा अखोइना लोन सिंगसी हंदोगना याबरा हंदोक्तरगना करी अवाबा अखोइना थेंगनगनी अखोइगी खननबगी रूमसे असुकी मतिक चावरे देन लाइनिंगहनगी तौरमिबा खुदोल मयाम लौरमिबा पुंसिगे मियोबा मना फंगबा याबा नुंगाइबा पुंसि पुनमक थादोमे हायरगा इसागी इरोनगी दमक इजाते अखोइगी इजातेगी दमक लंदमसिगी दमक तौरमिबा खुदोल मयामसी अखोइना अमुहन्ना कुपना यंसिनबा अमुहन्ना कुपना थिजनबा अदुगुम्बा खोंथांग मयाम अमा चंगी करिगुम्बदा अइना खल्ले अइगी वाखल ओइबसु याय मरमदि गरीबनास की मतमदा डाइनिंग होंबा मतमदा नोंख्रंग इरुपा खंगदे अमा खंगदे चाइना चैथेंगतने अखोइ मियामना थेंगनागिबसी मदुदा सिगिबसु मसिंग खंगमोय चैथरगुम्बाबदसु यावबा नते अमदसु यावबा नते
aduda sai chingthang kumba kaino ina leirammi base chingu khongnang thaba loktak de kurun to sakhi haibasi legend dauna ahing ba legend ama dauna haina dana di la abaso asigi mironda adumaina laurabaso mi amana adumai charam wadara haibasi aikoina ngasigi khajiktang haijariba ihei sidagi amna khantaraga yenguba matamdadi masi oiramhan thokte haiba wakalji yamna toina lai aigi kokta aina khalle madu oiramon soidana ma hathiba natraga mana mangiba ma oiramgani haidana adumaina su khalle sai hoi wa ngambi kiba mana su banbiki sai nawya lai ning han na chingnung de thengnaruriba hingang setpa mi haibasi kanano ngasi koi kanano kaita khangde kadai dagini su khangde mangon de pirammiba pot mayom lai laishu mayom mayam ama pirammiba du karamba lai oidoira mi oidoira aikona sigi likhun jisu amuka hanna kupna magi lai laishu mayam si para kanda sigi mafam mama aikona kadai de no kari no haibasi hangpam thibam thoi haina ai thajajaban da sai aikoi legend haina hairiba ingraji gi thajawari haina aikoida hanba bawdi yai adu bawdi kharang kai chanana toy adugumba wari ama lakpa matamda sai loktak ta kurum to ma sakhi haibase aikoi icham chamba ipang pangba mi amadi masu lai dauna yamna magun leibanina maramdi matamdugi ningthaurol gi manungda khwaidagi heisingaba ningthau lengak londa adagi ma masamak laison tinson gi amagi maramda yamna khangbanina madi yamna haibanina adumaina sakhi haibada loi thajarangani matamdudadi adu haujiki aikhoigi miron se lakpa matamdadi madumak oiba yamra haiba wahangse aikhoida chamarak lai madu soidana hapigiba natraga mangiba mana thadoma lam amada chakhiba kariguma soidana oiramgani madumakti oiramoy haibase aigi wakalda adam tattana hangpa wa khanba wakal amani masimasu ado ngasigi sigumba longi numisida aikoina khanagiba nainagiba mayamsi asuki mate mamal yamba ngaktani nawya lainingan trust na pubiraga aikoigi ngasigi thauramsida department na panthokjaba thauramsida seireng seidin nabagi sigumba chauba thauram ama pusilaga aikoi mayamda sigumba thauna hapa magi saita bu sakhangbagi magi lon bu tajabagi adumbagi tanja ama phanhanbibasi yamnamak aikhoigi laibak phabani department sigi amasung university gi aduga sida saruk yaba laiba mayam sigi laibak phabani haina lojage sigi wafamse haijaraga ya lojage 타겟자리 여자 여자 돈비 matang sini asik thoram sigi thoram ma bovi pamla ngaleng sin bini bi masang na sisu he ngaleng bini bi oja professor el pirchita